ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯀꯔꯤ ꯇꯧꯔꯦ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯕꯣ ꯆꯅꯨ ꯁꯥꯎꯔꯥꯡꯅꯅ ꯄꯥꯕꯨꯡ ꯑꯩꯅꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯂꯩꯍꯥꯎ ꯌꯥꯝꯅ ꯁꯥꯠꯂꯤ ꯍꯥꯏꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯨꯒꯦꯅ ꯍꯥꯏꯔꯛꯏꯁꯦ ꯆꯥꯎꯕ ꯅꯣꯛꯂꯒ ꯏꯍꯦ ꯃꯗꯨꯒꯤ ꯑꯣꯏꯔꯦ ꯏꯆꯥꯅ ꯑꯗꯨꯝꯅ ꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯔꯤꯕꯗꯤ ꯉꯁꯤꯗꯤꯅꯦ ꯑꯩꯕꯨ ꯍꯦꯛ ꯆꯠꯍꯟꯗꯕꯗ ꯊꯥ ꯑꯃ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤꯕꯨ ꯊꯦꯝꯗꯨꯅ ꯏꯄꯥꯒꯤ ꯕꯦꯝꯃ ꯅꯍꯥꯛ ꯅꯇꯣꯝꯇꯅꯤꯗꯣ ꯅꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤꯅꯦ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯅꯥꯡꯉꯤꯗꯣ ꯅꯍꯥꯛꯅ ꯂꯝꯗ ꯆꯠꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯦꯅꯦ ꯌꯦꯡꯉꯨ ꯃꯃꯥꯡꯗꯁꯨ ꯅꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯀꯣꯏꯊꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯅꯤꯅ ꯅꯍꯥꯛꯀꯤꯗꯃꯛ ꯈꯠꯅꯗꯨꯅ ꯂꯩꯄꯥꯛ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯣꯏꯅ ꯃꯊꯧ ꯂꯩꯇꯅ ꯀꯅꯥꯅ ꯈꯠꯅꯕꯤꯌꯨ ꯍꯥꯏꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯣꯛꯄ ꯌꯥꯍꯟꯕꯤꯌꯨꯕ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯕꯨꯡꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯀꯣꯟꯖꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯃꯦꯝꯃꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯂꯩꯍꯥꯎ ꯄꯥꯟꯕ ꯎꯃꯪ ꯑꯗꯨꯗ ꯆꯠꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤꯅꯦꯍꯦ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯤꯕꯁꯤꯅꯤꯅꯦ ꯕꯦꯝꯃ ꯏꯃꯥꯗꯤ ꯆꯠꯊꯣꯛꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯗ ꯆꯠꯄ ꯇꯥꯔꯕꯁꯨꯅꯦ ꯏꯃꯥꯁꯨ ꯌꯥꯎꯒꯅꯤ ꯇꯧꯕꯇꯕꯨ ꯏꯆꯥꯅꯇꯣꯝꯇ ꯊꯥꯗꯣꯛꯄꯗꯤ ꯏꯃꯥ ꯄꯥꯝꯗꯦ ꯃꯄꯥꯕꯨꯡꯅ ꯏꯆꯥꯅꯨꯄꯤ ꯐꯔꯦ ꯅꯍꯥꯛꯅꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯍꯥꯛꯀꯤ ꯏꯅꯥꯏ ꯈꯔꯒ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯁꯤꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯖꯔꯝꯃꯤ ꯑꯗꯨꯒ ꯑꯔꯩꯕ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯐꯖꯕ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯁꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯝꯇꯛꯅ ꯀꯦꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯃꯦꯝꯃꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯝꯃꯤ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯗ ꯆꯅꯨ ꯑꯗꯨ ꯍꯔꯥꯎꯅ ꯊꯣꯛꯂꯛꯇꯨꯅ ꯏꯃꯥ ꯄꯥꯕꯨꯡ ꯇꯨ ꯐꯖꯔꯕ ꯌꯦꯡꯉꯨꯅꯦ ꯏꯁ ꯀꯔꯤ ꯈꯨꯐꯖꯅꯣ ꯏꯆꯥꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ ꯑꯇꯣꯞꯄ ꯂꯩꯄꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯩꯗꯧꯔꯨꯅꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦꯕꯣ ꯑꯣ ꯌꯥꯔꯦ ꯐꯖꯕꯒꯤ ꯆꯥꯡ ꯊꯥꯒꯠꯅꯔꯤꯉꯩꯗꯅꯦ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯃꯦꯝꯃ ꯑꯃꯁꯨꯡ ꯆꯅꯨꯗꯨ ꯇꯣꯡꯂꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯒꯣꯜ ꯊꯧꯕ ꯂꯥꯟꯃꯤ 10ꯃꯨꯛꯅ ꯇꯨꯡꯃꯥꯡꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯕꯗ ꯂꯩꯃꯥꯏꯊꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯏꯈꯧ ꯂꯥꯡꯅ ꯌꯦꯡꯖꯔꯝꯃꯤ ꯏꯃꯥ ꯇꯨ ꯁꯤꯒꯤ ꯂꯩꯍꯥꯎ ꯀꯣꯔꯤ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯐꯖꯩ ꯑꯗꯣ ꯏꯕꯦꯝꯃ ꯊꯥꯞꯅ ꯆꯠꯈꯤꯅꯨꯀꯣ ꯏꯃꯥ ꯈꯣꯡꯁꯦ ꯌꯥꯝ ꯁꯤꯊꯔꯦ ꯑꯩ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗꯅꯦ ꯐꯝꯗꯨꯅ ꯂꯩꯔꯨꯔꯒꯦ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯥꯛꯅꯅꯕ ꯇꯧꯀꯣ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝ ꯑꯗꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯆꯅꯨꯕꯨ ꯁꯤꯟꯅꯔꯝꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯆꯅꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯤꯌꯥ ꯃꯆꯨꯒꯨꯝꯅ ꯂꯪꯕ ꯌꯥꯝꯅ ꯐꯖꯕ ꯄꯤꯛꯇꯛ ꯇꯧꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯅꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤꯅꯦ ꯃꯤꯀꯨꯞ ꯈꯔ ꯊꯣꯛꯈ꯭ꯔꯣ ꯃꯅꯥꯏ ꯑꯃꯅ ꯃꯖꯥꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯃꯦꯝꯃꯅꯗꯤ ꯅꯍꯥꯛꯄꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯞꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ ꯑꯩꯍꯥꯛ ꯂꯥꯏꯖ ꯏꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛꯇꯅꯦ ꯏꯁꯥ ꯑꯁꯤ ꯁꯦꯡꯗꯣꯛꯀꯦ ꯃꯤꯀꯨꯞ ꯑꯃꯈꯛꯇꯅꯤ ꯀꯨꯏꯔꯣꯏꯌꯦ ꯃꯖꯥꯏꯕꯦꯝꯃ ꯌꯥꯔꯕꯗꯤ ꯃꯗꯨ ꯄꯥꯝꯖꯗꯦ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯈ꯭ꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯀꯨꯝꯊꯗꯨꯅ ꯏꯔꯨꯖꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ ꯃꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯆꯩꯔꯥꯛ ꯐꯪꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯈ꯭ꯔꯣ ꯆꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇ ꯆꯅꯨ ꯑꯗꯨ ꯐꯤꯔꯣꯜ ꯍꯣꯡꯂꯗꯨꯅ ꯀꯨꯝꯊꯗꯨꯅ ꯍꯔꯥꯎꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨꯕꯨ ꯁꯥꯟꯅꯗꯨꯅ ꯏꯔꯨꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯔꯨꯖꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯪꯐꯥꯜꯗ ꯊꯝꯂꯤꯕ ꯃꯍꯥꯛꯀꯤ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯈꯛꯅ ꯁꯒꯦꯂꯕꯤ ꯅꯍꯥꯛꯄꯨ ꯉꯁꯥꯏ ꯃꯈꯩ ꯑꯩꯍꯥꯛꯅ ꯑꯁꯣꯡꯕ ꯃꯣꯡꯁꯣꯡ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯔꯤꯕꯅꯤ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯁꯑꯣꯡ ꯁꯕꯥꯟ ꯅꯤꯡꯊꯤꯖꯔꯕꯤ ꯁꯝꯂꯥꯡ ꯆꯝꯅ ꯅꯣꯛꯄ
momon minok adu urubada pakhang ai haki thamoi ase hukhre nahak aigi oidaba yade lao sakenbi nahak aigi taloi oiba sida nangna yar chalasi lao chanu pakhana laure e kana lege ai bom da kanbiyo khonjal da tabada mema amasung mahaki manai sing ado pakhatna chelaklami matawadu ubada nupa aduna khudak aduda thanga ma satoklami aduga chanubu makhut tungbunaduna mangak aduda thanga aduna namduna nahakna lam helabanina nahak pu rajkumari oirabasu aihakna khak ikai khumnaba thamloi aihak pu singnaraklabadi nathwai ada mangitani nahak ai kananu haiba masa khangdramani aihak laipa kayagi miyamna ubada kinaraba daku nongyai haibada aini hojikti nahak aigi sarak tampham moiragani wase hairaga ahoba khonjelda hingchayai tamba amagumna kanna noklami matawadu ubada mema amasung manai sing ado yamna pakhatcharami memana he sakhangdaba mi phatta aihagi ichanupido yamna thuna thado natrabadi nahak nakhong aduda punduna miyam mangda puthokduna chairak pigani wadu tabada kibagi mahutta nupa aduna amukka hena usittaduna chanugi phurit machet khara segaiba hauраklami manai sing adu yengba ngamdraduna chensinduna nupa aduga phunarami adubu nupa aduna hai singbana kana amatana lamba paba ngamlamde anambana soktuna taduna leirami nupa aduna yamna usittana aibu ubada makhong phawbu chumna thangba ngamkhidaba ngaktani aduga kaishu leitaba thanggi sarit saragi kanglon karisu khangdaba nahaknasu aiga lamba pani haiduna khanjaba sai nathwai ado mangetani wase hairaga memagi matungda lotuna leiriba chanubu makhut chetna paiduna chingduna chatkirami matawado ubada mema pakhatna lawi kana leibage aigi chanupi asigi mathwai asibu kanbiu phatchaba miyoi asina aigi jabu phaduna pukhre khonjala du tabada nupa aduna sauna sapukanna memabu inthukhirami aduga chanubu chingduna chatpa howi mikup aduda khanghaudana mamai mamit luina khumjinba nupa amakhak mangda thattuna leiramkhi madu ubada nupa aduna nahak aigi khud asigi mahaw asi okjibro sakhangdaba aduna nupi macha adubo athuba matamda thadok natrabadi nahak ya phaba oiraroi wadu tabada nupa aduna khonjel hauna noklaga kari bo zikida aihakna phukhiba dubu akibu pokpagi mahutta kayada na thauna leina nganglibano phai hojingmak nahaki aibi adubu aina loba taredana wase hairaga nupa aduna thangsang adu satoktuna sakhangdaba adugi manak tamna chensinduna angamba tanarami adubu pakne henjinbadi ngamlamde atopa nupa aduso yamna haithoi singthoirami mataw adu ubada phattaba daku aduna yamna ngakna nahakpu kanan sakhangdaba aduna asukkuiba matamase asigumba chainaba sitabu aihakkidamak saruk phanglabadi haiduna ngaijarakpani adubu ngasidi aigi ningba thongli asi haiduna daku adubu tamthina sokhallami pumnamak asi mafam aduda soktuna leiriba miyoi sing adunasu mitkuptaba makhai ngakna yengnarami asumna mikup kharagi matungda sakhangdaba aduna daku adubu lakcha khudum chankhiduna laimai aduda khud ani phajanduna thamkhirami sakhangdaba nupa aduna hojikti nahaki napalada aihakna thudeklabani ngasi haiba numit asidagi nahaki phattaba mataw adubu thadoktuna afaba thabak tawduna miyamgi mateng pangge haibra natragana nahaki nathwai ado mangge haibra wadu tabada daku aduna yamna wana ai ngasidagi afaba thabak tawjarage aihaki thawai asibuta nahakna kanbiyo sakhangdaba nupa adu momon noklaga punsida kawleidabadi aihakna haifana singlabasu aingondagi ahenba madi adumak lakani adunane napal haibase kaidongnungda tawloidabani hojikma rajkumari asida khurumduna lale haina haijaw dakudu mapi sinthaduna chanugi makhong soktuna lale haijarami mema saungingbana khamba yadraduna amuktang khupakna penna thajillami daku aduna aihaki iraldo ayazari nakhoina piningba chairakto ai isana yazagani
ꯃꯦ ꯃꯁꯥꯎꯅ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯗꯥꯀꯨ ꯑꯗꯣ ꯑꯁꯣꯛꯄ ꯃꯁꯥ ꯑꯗꯨꯒ ꯃꯈꯣꯡ ꯁꯦꯛ ꯁꯦꯛꯇꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯌꯥꯝ ꯈꯪꯅꯤꯡꯅ ꯁꯛꯈꯪꯗꯕ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯌꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯈꯨꯝꯂꯤꯕ ꯃꯥꯏꯈꯨꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯡꯇꯣꯛꯄꯤꯗꯨꯅ ꯁꯛ ꯇꯥꯛꯄꯤꯌꯨꯕ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯁꯈꯤꯂꯕꯤ ꯔꯥꯖꯀꯨꯃꯥꯔꯤ, ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯆꯥꯎꯕꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯅꯤ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯒꯕ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯗꯨꯒꯤ ꯃꯇꯝꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯃꯅ ꯅꯣꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯀꯟꯈ꯭ꯔꯦ꯫ ꯕꯦꯃꯥ, ꯃꯅꯨꯡꯗ ꯆꯪꯅꯅꯕ ꯇꯧꯔꯁꯤ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯊꯧꯅꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯅꯨ ꯆꯠꯅꯤꯡꯗ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯠꯐꯝꯗꯤ ꯍꯣꯡꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯆꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯈꯣꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯦꯠꯄꯒꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯅꯨꯒꯤ ꯃꯀꯣꯛꯇ ꯐꯥꯕ ꯁꯅꯥꯒꯤ ꯁꯝ ꯄꯨꯟꯅꯅꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯊꯤꯟꯊꯕ ꯇꯧꯗ ꯆꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯗꯤ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯅꯅꯕ ꯍꯥꯏꯔꯕꯁꯨ ꯅꯣꯡ ꯑꯗꯨꯅ ꯀꯟꯕ ꯑꯣꯏꯕꯅ ꯃꯦꯃꯅ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯇꯨꯅ ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯆꯅꯨꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯔꯒ ꯆꯅꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯅꯨꯗꯨ ꯃꯃꯤ ꯁꯥꯝꯅ ꯂꯥꯞꯈꯤꯔꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯆꯅꯨꯒꯤ ꯆꯝꯅ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯎꯖꯔꯒ ꯅꯍꯥꯛꯀ ꯑꯩꯍꯥꯛꯀ ꯂꯥꯏꯕꯛ ꯇꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯁꯤꯀꯣ, ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯍꯦꯟꯕꯤ ꯆꯅꯨ꯫ ꯃꯐꯝ ꯑꯗꯨꯗ ꯆꯅꯨꯒꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯈꯨꯟꯀꯠꯇꯨꯅ ꯃꯈꯨꯠꯇ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯗꯨꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯂꯥꯠꯆꯕ ꯍꯧꯔꯒꯦꯀꯣ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯅꯨꯗꯨ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯂꯨꯞꯆꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯂꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯅꯨꯗꯨ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯎꯃꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯦꯃꯗꯨ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯤꯔꯨꯅꯕ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄꯥꯡꯊꯣꯛꯄꯤꯔꯕꯣ? ꯃꯦꯃ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥꯒꯤ ꯕꯦꯃꯥ, ꯀꯔꯝꯅ ꯃꯁꯛꯁꯨ ꯈꯪꯗꯕ ꯑꯗꯨꯕꯨ ꯊꯤꯒꯅꯤ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯋꯣꯡ ꯁꯕꯥꯟ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯗꯣ ꯈꯪꯂꯕꯁꯨ ꯍꯪꯕꯗꯅꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯉꯤ ꯍꯥꯏꯕ ꯌꯥꯎꯗꯦꯅꯦ꯫ ꯃꯗꯨꯅꯅꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ꯫ ꯆꯅꯨ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯏꯃꯥ, ꯑꯩꯍꯥꯛꯀꯤ ꯑꯅꯤꯡꯕꯁꯤꯕꯨ ꯊꯨꯡꯍꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯃꯦꯃ ꯆꯅꯨꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯃꯥ, ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯉꯝꯅꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯤꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅꯅꯦ ꯊꯥꯖꯕꯗꯣ ꯅꯐꯝꯗ ꯁꯤꯟꯅꯔꯤ꯫ ꯋꯥꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯃꯗꯨ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯀꯔꯤ ꯍꯥꯏꯔꯛꯑꯦ ꯂꯩꯃꯔꯦꯝꯕꯤ? ꯌꯥꯝꯅ ꯂꯨꯔꯤꯗ꯫ ꯅꯍꯥꯛꯅ ꯐꯣꯡꯗꯣꯛꯎ ꯍꯥꯏꯔꯤꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤꯒꯤ ꯑꯋꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯣꯅꯨꯡ ꯑꯁꯤꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛ ꯀꯠꯊꯣꯛꯇꯨꯅ ꯉꯥꯏꯈꯤꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯤꯒꯦ ꯌꯥꯗꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯁꯨꯛ ꯀꯨꯏꯕ ꯂꯩꯄꯥꯛ ꯀꯌꯥꯗ ꯆꯠꯇꯨꯅ ꯊꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦꯗꯅ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯅꯤꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯤꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯩꯍꯥꯛ ꯀꯣꯛꯁꯦ ꯌꯥꯝꯅ ꯁꯥꯒꯗꯧꯔꯦ꯫ ꯏꯃꯣꯝ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕꯁꯤꯕꯣ? ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯁꯨ꯫ ꯏꯆꯥꯕꯨ ꯃꯄꯨꯟꯁꯤ ꯑꯁꯦ ꯀꯟꯕꯤꯔꯝꯂꯦ ꯍꯥꯏꯕꯇꯅꯤ꯫ ꯑꯃꯔꯣꯝꯗꯗꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ꯫ ꯅꯠꯇꯦ, ꯃꯍꯥꯛ ꯃꯁꯛ ꯑꯗꯨꯗꯁꯨ ꯎꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯅꯍꯥꯟꯅ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯍꯧꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯈꯪꯗꯦ ꯃꯃꯥ, ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯕꯗꯤꯅꯦ ꯑꯩꯍꯥꯛ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯔꯣꯏ꯫
ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯄꯥꯈꯪ ꯑꯇꯣꯞꯄ ꯂꯩꯄꯥꯛꯇꯒꯤ ꯔꯥꯖꯀꯨꯃꯥꯔ ꯃꯌꯥꯝ ꯑꯁꯤꯗꯒꯤꯅꯦ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯂꯨꯍꯣꯡꯂꯁꯤ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯂꯛꯇ꯭ꯔꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯗꯅꯦ ꯄꯪꯊꯔꯒꯨꯝꯁꯤ ꯐꯔꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟ ꯑꯗꯨꯗꯅꯦ ꯑꯁꯨꯝꯅ ꯌꯥꯊꯪ ꯄꯤꯈꯣ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯂꯩꯍꯥꯎꯒꯤ ꯎꯃꯪ ꯑꯗꯣ ꯍꯦꯛ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯅꯤꯡꯊꯧ ꯀꯩꯕꯅ ꯄꯥꯟꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯐ ꯐꯠꯇ ꯇꯥꯟꯅꯁꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯨ ꯍꯥꯏꯈꯣ ꯃꯗꯨꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯁꯣꯝꯗꯅ ꯆꯅꯨꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯁꯝ ꯄꯨꯟꯅꯅꯕ ꯑꯗꯨ ꯌꯦꯡꯖꯔꯒ ꯍꯦ ꯁꯛꯈꯪꯗꯕ ꯅꯍꯥꯛꯅ ꯏꯐꯝꯗ ꯁꯤꯟꯅꯔꯛꯈꯤꯕ ꯁꯝꯕꯨꯜꯒꯤ ꯄꯣꯠꯁꯛ ꯑꯁꯤꯒꯤ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯁꯦ ꯋꯥꯠꯂꯤꯕ ꯑꯁꯤ ꯅꯍꯥꯛꯅ ꯃꯦꯟꯁꯤꯟꯕꯤꯌꯨꯀꯣ ꯅꯍꯥꯛꯄꯨ ꯑꯩꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯉꯥꯏꯈꯤꯅꯤꯌꯦ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯖꯥꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯌꯦꯡꯕ ꯊꯪꯅꯕ ꯂꯩꯄꯥꯛꯀꯤ ꯃꯤ ꯈꯔ ꯂꯥꯛꯂꯤꯌꯦ ꯅꯍꯥꯛꯄꯨ ꯆꯪꯂꯛꯑꯣ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏꯗꯣ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨ ꯁꯥꯎꯅ ꯀꯔꯤ ꯃꯈꯣꯏ ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯅꯤꯡꯕ ꯊꯨꯡꯍꯜꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯉꯥꯏꯈꯤꯒꯅꯤ ꯃꯍꯥꯛ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯋꯥꯔꯦꯞꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥ ꯍꯪꯍꯜꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯐꯤꯡꯅ ꯋꯥ ꯈꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯏꯃꯥ ꯄꯥꯕꯨꯡ ꯅꯈꯣꯏ ꯑꯩꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯕ ꯅꯠꯇ꯭ꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯒ ꯃꯨꯟꯅ ꯆꯅꯨꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯦꯃꯅ ꯕꯦꯃꯥ ꯅꯍꯥꯛ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯏꯜꯂꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯂꯥꯛꯂꯤꯕ ꯑꯁꯦ ꯊꯪꯅꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯀꯩꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯨꯟꯁꯤꯕꯒꯅꯤ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯃꯁꯤꯗꯅꯦ ꯅꯪꯅ ꯑꯗꯨ ꯑꯗꯥ ꯍꯥꯏꯔꯒꯅꯨ ꯆꯅꯨ ꯁꯥꯎꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯀꯨꯆꯨ ꯀꯨꯃꯦꯟꯅ ꯂꯨꯄꯥ ꯃꯆꯨꯒꯨꯝꯅ ꯂꯪꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯐꯖꯕ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕ ꯑꯃꯈꯛꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯦꯞꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯂꯒ ꯅꯣꯡꯃ ꯊꯦꯡꯅꯈꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯁꯣꯜꯂꯛꯂꯝꯃꯤ ꯏꯁ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯃꯥꯟꯖ ꯑꯗꯨꯒ ꯍꯩꯔꯞꯇꯤ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯃꯁꯛ ꯑꯁꯤꯗꯤ ꯅꯠꯇꯦ ꯆꯥꯎꯕꯅ ꯀꯅꯥ ꯂꯩ ꯏꯅꯥꯏꯁꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯀꯥꯗ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯨ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯉꯁꯤꯗꯒꯤ ꯊꯤꯡꯂꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯥꯟꯊꯣꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯈꯪꯉꯨꯍꯦ ꯊꯤꯟꯊꯕ ꯇꯧꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯅ ꯆꯅꯨꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯆꯅꯨꯁꯨ ꯑꯉꯥꯎꯕꯤꯒꯨꯝꯅ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯌꯦꯡꯖꯔꯛꯂꯝꯃꯤ ꯅꯤꯡꯊꯧ ꯀꯩꯕꯅ ꯏꯇꯥꯎ ꯆꯥꯎꯕ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯌꯥꯗ꯭ꯔꯕꯗꯤ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯆꯥꯎꯕꯅ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯃꯍꯥꯛꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯛꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯈ꯭ꯔꯕ ꯑꯗ ꯉꯔꯥꯡ ꯅꯍꯥꯟꯁꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯐꯤꯖꯣꯜ ꯂꯩꯕꯤꯗꯦ ꯍꯥꯏꯗꯨꯅ ꯁꯥꯎꯕꯗꯒꯤ ꯉꯥꯡꯖꯔꯤꯕꯅꯤ ꯂꯨꯍꯣꯡꯕ ꯑꯁꯦ ꯌꯥꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯋꯥꯈꯜ ꯑꯗꯣ ꯁꯦꯔꯥꯟꯅꯕꯤꯔꯦ ꯑꯃꯨꯛꯇ ꯐꯝꯊꯕꯤꯌꯨ ꯅꯤꯡꯊꯧ ꯀꯩꯕꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯌꯥꯡꯉꯤꯗꯅ ꯑꯩꯍꯥꯛꯇꯤ ꯅꯝꯐꯨ ꯁꯥꯐꯨꯗ ꯏꯆꯥꯗ ꯊꯥꯖꯔꯛꯄꯗꯣ ꯄꯥꯝꯗꯗꯨꯅ ꯇꯧꯕꯅꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯇꯥꯎ ꯏꯍꯦꯍꯦ ꯃꯗꯨꯗꯤ ꯃꯤꯅꯝꯖꯔꯣꯏ ꯏꯇꯥꯎ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯄꯨꯟꯁꯤꯕ ꯅꯣꯛꯂꯒ ꯏꯅꯤꯡꯊꯧ ꯑꯩꯍꯥꯛꯀꯤ ꯏꯃꯤꯡꯗꯤ ꯄꯨꯟꯁꯤꯕ ꯀꯧꯖꯩ ꯃꯦꯃꯅ ꯏꯆꯥꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯣ ꯑꯗꯣ ꯅꯪꯕꯨ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯕꯒꯦ ꯏꯃꯥ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯆꯥꯎꯕ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯩꯕ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯖꯤꯟꯕ ꯄꯥꯝꯖꯩ ꯑꯩꯍꯥꯛꯅ ꯇꯛꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯆꯅꯨꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯍꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯅꯨꯗꯨ ꯁꯛꯈꯪꯗꯕ ꯑꯗꯨꯒꯤꯗꯃꯛ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯔꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯆꯔꯝꯃꯤ ꯃꯅꯥꯏ ꯅꯨꯄꯤ ꯆꯤꯇ꯭ꯔꯥꯅ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯝꯅ ꯆꯥꯛ ꯐꯖꯅ ꯆꯥꯗ꯭ꯔꯕꯗꯤ ꯅꯁꯥꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅ ꯁꯣꯛꯆꯤꯜꯂꯛꯂꯒꯅꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯑꯩꯍꯥꯛ ꯑꯣꯏꯔꯝꯂꯕꯗꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯆꯩꯅꯥꯁꯦ ꯈꯪꯂꯝꯒꯗꯧꯕꯅꯤ ꯈꯧꯔꯥꯡꯅ ꯎꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕ ꯁꯛꯈꯪꯗꯕ ꯑꯗꯨꯒꯤꯗꯃꯛ ꯑꯩꯍꯥꯛꯅꯗꯤ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯤꯕ
ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯄꯤꯗꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯃꯖꯥ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯈꯪꯖꯩ, ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯏꯃꯥ ꯏꯕꯦꯝꯃꯅ ꯋꯥꯔꯦꯞ ꯑꯁꯦ ꯂꯦꯞꯈꯤꯕ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯃꯁꯤꯗ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦꯗꯣ꯫ ꯑꯩꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯗꯣ ꯀꯌꯥꯅꯤ ꯋꯥꯠꯂꯤꯕꯒꯦ? ꯅꯨꯃꯤꯠ 2 ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ ꯍꯪꯆꯤꯠ ꯑꯁꯦ ꯑꯩꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯑꯣꯏꯔꯕꯀꯣ? ꯑꯩꯍꯥꯛꯁꯤꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯟꯕ ꯂꯥꯏꯐꯗꯤꯕꯤꯔꯥ? ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯄꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯍꯣꯡꯒꯦ ꯈꯜꯂꯤꯕ ꯑꯁꯦ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯋꯥꯔꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗꯅꯤ ꯆꯅꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯅꯝꯗꯅ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯍꯥꯛ ꯃꯍꯥꯛꯀ ꯈꯛ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯆꯅꯨ ꯑꯩꯒꯤ ꯃꯤꯆꯩꯗ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯟꯒꯅꯤ ꯑꯩꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯆꯥꯁꯤꯡ ꯑꯣꯏꯕꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯟ ꯂꯥꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯤ ꯍꯥꯏꯅꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯤꯀꯨꯞ ꯑꯁꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯆꯪꯈꯣꯟꯅ ꯐꯖꯕꯅꯦ, ꯀꯦꯁꯤꯟꯕꯒꯤ ꯐꯖꯕꯅꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯆꯅꯨꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯂꯝꯗꯦ꯫ ꯆꯅꯨꯗꯤ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯗꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯂꯣꯏꯔꯕꯗ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯅꯨ ꯃꯍꯥꯛꯀꯤ ꯁꯅꯥ ꯂꯨꯄꯥ ꯂꯤꯛꯀꯣꯜꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯆꯅꯨ ꯁꯥꯎꯅ ꯐꯃꯨꯡꯗ ꯐꯝꯊꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯔꯛꯂꯒ, ꯁꯛꯍꯦꯜꯂꯕꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯁꯨ ꯈꯪꯏ ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯆꯅꯨꯅ ꯉꯛꯅ ꯌꯦꯡꯖꯔꯛꯏ꯫ ꯄꯨꯟꯁꯤꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯣꯏꯔꯨꯕꯅ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯕ ꯍꯥꯏꯕꯁꯤꯗꯤ ꯃꯍꯧꯁꯥꯅꯤ꯫ ꯆꯅꯨ ꯃꯍꯥꯛꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕ ꯋꯥꯗꯨ ꯇꯥꯕꯗ ꯁꯥꯎꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯅꯍꯥꯛ ꯋꯥꯔꯝꯂꯒꯅꯤ, ꯇꯨꯝꯅꯅꯕ ꯇꯧꯔꯁꯤ꯫ ꯆꯅꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯃꯣꯟ ꯑꯃ ꯂꯧꯊꯣꯛꯂꯒ, ꯁꯦ, ꯃꯁꯤꯅ ꯀꯔꯤ ꯇꯧ ꯍꯥꯏꯔꯤꯕꯅꯣ? ꯅꯍꯥꯛ ꯐꯛ ꯑꯁꯤ ꯊꯥꯗꯨꯅ ꯇꯨꯝꯃꯨ꯫ ꯑꯩꯍꯥꯛ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯏꯁꯥꯅ ꯌꯥꯅ ꯍꯣꯡꯈꯤꯕ ꯅꯠꯇꯦ꯫ ꯑꯩꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕ ꯂꯩꯖꯩ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏ ꯃꯐꯝꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯁꯨ ꯑꯩꯍꯥꯛ ꯉꯝꯂꯣꯏ꯫ ꯂꯨꯍꯣꯡꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯝꯗꯨꯅ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯑꯩꯍꯥꯛꯄꯨ ꯁꯦꯟꯅꯔꯒ ꯂꯨꯍꯣꯡꯕꯤꯔꯛꯈꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯂꯥꯏꯅ ꯈꯟꯕꯗꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯥꯟꯒꯗ꯭ꯔꯥ ꯈꯟꯖꯩꯗꯣ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯗꯣ ꯐꯪꯂꯕꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠꯇꯕꯨ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯩꯍꯥꯛ ꯃꯍꯥꯛ ꯅꯠꯇꯅ ꯂꯨꯍꯣꯡꯂꯔꯣꯏ ꯍꯥꯏꯗꯨꯅ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯀꯤ ꯃꯤꯡꯆꯠ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯃꯤꯃꯥꯡ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯒꯨꯟ ꯎꯠꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛꯀ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯂꯣꯟꯅ ꯆꯠꯈꯤꯒꯅꯤ꯫ ꯅꯐꯝꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯤꯡꯆꯠ ꯃꯥꯡꯅꯅꯕ ꯈꯛ ꯁꯤꯟꯖꯔꯣꯏ꯫ ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯇꯅ, ꯁꯛꯍꯦꯜꯂꯕꯤ, ꯋꯥꯈꯜ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯍꯥꯛ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯊꯦꯡꯅꯖꯈꯤꯗ꯭ꯔꯤ꯫ ꯅꯍꯥꯛꯄꯨ ꯑꯍꯥꯟꯕ ꯎꯖꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯊꯃꯣꯏ ꯑꯁꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯗꯨꯅ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯁꯦ ꯌꯥꯖꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯃꯩꯆꯥꯛ ꯍꯥꯞꯄꯤꯒꯅꯨ꯫ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯍꯣꯡꯂꯔꯣꯏ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯅꯤꯡꯕ ꯀꯥꯏꯔꯕꯗ ꯃꯣꯟ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯥꯗꯨꯅ ꯇꯞꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯖꯩ, ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯗꯀꯣ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯤꯃꯥꯡꯗꯗꯤ ꯆꯅꯨꯗꯨ ꯄꯨꯟꯁꯤꯕꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯨꯡ ꯊꯣꯡꯗ ꯂꯩꯔꯤꯕ ꯄꯨꯟꯁꯤꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯇꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯄꯨꯟꯁꯤꯕ ꯉꯥꯎꯆꯠꯅꯗꯨꯅ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯁꯥꯗꯥꯟꯕ ꯆꯠꯇꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗ ꯎꯃꯪ ꯑꯃꯗ ꯄꯨꯟꯁꯤꯕꯗꯨ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯦꯅꯥꯄꯇꯤ ꯆꯤꯡꯂꯦꯟꯒ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ, ꯏꯇꯥꯎ, ꯃꯐꯝ ꯑꯁꯤꯗꯗꯤ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇꯕꯨ ꯎꯕ ꯐꯪꯗꯦꯅꯦ꯫
ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯦ ꯑꯩꯍꯥꯛꯅ ꯇꯥꯕꯗ ꯃꯐꯝ ꯑꯁꯤꯗ ꯐꯖꯔꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯇꯥꯔꯛꯏꯗꯣ ꯆꯤꯡꯂꯦꯟꯗꯨ ꯈꯪꯉꯥꯏ ꯈꯪꯖꯤꯟꯗ ꯏꯇꯥꯎ ꯇꯨ ꯑꯁꯤꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯁꯤꯗ ꯃꯃꯩ ꯑꯃꯈꯛ ꯂꯤꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯁꯖꯤ ꯅꯠꯇꯕ꯭ꯔꯅꯦ ꯄꯨꯟꯁꯤꯕꯅ ꯍꯩꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯁꯖꯤ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯁꯖꯤ ꯑꯗꯨ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕ ꯑꯣꯏꯔꯝꯈꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯤꯡꯂꯦꯟꯅ ꯏꯇꯥꯎ ꯁꯖꯤ ꯑꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯁꯤ ꯑꯁꯤꯒꯨꯝꯕꯁꯦ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯑꯋꯥꯕ ꯇꯥꯔꯛꯄ ꯌꯥꯏ ꯍꯣꯏ ꯃꯔꯨꯞ ꯃꯗꯨꯃꯛꯅꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯥꯗ ꯎꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤꯗꯅꯦ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯤ ꯆꯥꯔꯨꯔꯁꯤ ꯑꯅꯤꯗꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯐꯝꯂꯒ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯤꯡꯂꯦꯟꯅ ꯏꯇꯥꯎ ꯂꯨꯍꯣꯡꯕꯗꯤ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯍꯥꯛꯀꯤ ꯑꯣꯏꯕ ꯏ ꯃꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯑꯁꯣꯏꯕ ꯂꯩꯔꯕꯒꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯟꯁꯤꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯇꯥꯎ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯩꯍꯥꯛꯅ ꯑꯗꯨꯝ ꯍꯦꯟꯅ ꯋꯥꯖꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯣ ꯎꯕꯗ ꯀꯜꯂꯛꯇꯕ ꯉꯝꯗꯦ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯄꯨꯟꯁꯤꯕ ꯄꯤꯔꯥꯡꯂꯛꯇ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯀꯔꯤ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯅꯨꯡꯁꯤꯕ ꯇꯝꯒꯅꯤ ꯍꯥꯏꯕ ꯏꯇꯥꯎ ꯑꯩꯉꯣꯟꯗꯒꯤ ꯇꯝꯒꯗꯧꯕ ꯅꯠꯇꯦ ꯅꯉꯣꯟꯗꯒꯤ ꯇꯝꯒꯗꯕꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯤꯡꯂꯦꯟ ꯉꯛꯅ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯅꯍꯥꯛꯅ ꯏꯐꯝꯗ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯇꯥꯎ ꯑꯩ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛꯇꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯤ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯏꯇꯥꯎ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯀꯣꯛꯅꯅꯕ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯇꯥꯎ ꯁꯦ ꯅꯪꯅ ꯍꯥꯏꯗꯅ ꯑꯩꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯒꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯕꯨ ꯈꯪꯍꯜꯂꯣ ꯄꯨꯟꯁꯤꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯇꯝꯖꯔꯒ ꯏꯇꯥꯎ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯑꯁꯦ ꯃꯄꯥꯜ ꯊꯣꯡꯗ ꯑꯁꯦꯡꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯂꯦꯜꯂꯛꯈꯤꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯗ ꯑꯩꯍꯥꯛꯀꯤ ꯑꯋꯥꯕꯁꯦ ꯍꯦꯟꯅ ꯃꯁꯛ ꯍꯦꯜꯂꯛꯄꯒꯨꯝ ꯇꯧꯏ ꯊꯃꯣꯏ ꯀꯥꯏꯅ ꯑꯁꯨꯛ ꯋꯥꯅ ꯌꯦꯡꯊꯤꯅꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯐꯔꯦ ꯏꯇꯥꯎ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯑꯁꯨꯝ ꯍꯦꯜꯂꯛꯏ ꯏꯇꯥꯎ ꯑꯩꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯨꯕꯒꯤꯅꯣ ꯑꯩꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯍꯥꯛꯁꯨ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯣꯛꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯣ ꯑꯩꯍꯥꯛꯁꯨ ꯄꯥꯝꯃꯤ ꯃꯔꯨꯞ ꯆꯤꯡꯂꯦꯟ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯄꯨꯟꯁꯤꯕꯅ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯗꯨꯅ ꯀꯗꯥꯏ ꯆꯠꯀꯗꯣꯏꯅꯣ ꯏꯇꯥꯎ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯏꯇꯥꯎ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗ ꯌꯦꯠꯄꯈꯛ ꯄꯥꯝꯗꯦ ꯆꯤꯡꯂꯦꯟ ꯁꯥꯎꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯨꯞꯇ ꯅꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯔꯛꯄ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯗ ꯆꯩꯊꯦꯡ ꯐꯪꯂꯕ ꯅꯍꯥꯛꯅ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨꯗꯤ ꯊꯧꯖꯥꯜ ꯍꯩꯕꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗꯤ ꯊꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯔꯣꯠꯄ ꯍꯤꯡꯁꯥꯒꯤ ꯃꯥꯏꯈꯨꯝ ꯀꯨꯞꯂꯝꯕꯀꯣ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯋꯥꯔꯧꯏ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯅꯨꯡꯉꯥꯏꯇꯅ ꯏꯇꯥꯎ ꯑꯩꯁꯨ ꯅꯐꯝꯗ ꯌꯥꯝꯅ ꯇꯝꯅꯤꯡꯈꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯐꯝꯗ ꯂꯤꯊꯣꯛꯇꯨꯅ ꯇꯥꯍꯟꯅꯤꯡꯈꯤ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯑꯁꯥꯎꯕ ꯄꯣꯛꯇꯨꯅ ꯈꯨꯗꯣꯡꯊꯤꯕ ꯋꯥꯊꯣꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕꯗꯒꯤ ꯑꯩꯅ ꯂꯣꯠꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯆꯤꯡꯂꯦꯟ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯏꯇꯥꯎ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯔꯣꯠꯄ ꯃꯔꯤ ꯂꯩꯅꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯦꯟꯕ ꯂꯝꯆꯠ ꯆꯠꯇꯨꯅ ꯑꯍꯤꯡ ꯂꯣꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯎꯅꯕ꯭ꯔꯥ ꯄꯨꯟꯁꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯏꯇꯥꯎ ꯑꯩꯍꯥꯛꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯉꯛꯄ ꯄꯣꯛꯂꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯍꯥꯛ ꯀꯣꯅꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯥꯗꯒꯤ ꯐꯥꯎꯕ ꯍꯦꯟꯗꯦ ꯑꯗꯨꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯩꯍꯥꯛꯅ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯟꯅꯕ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯔꯣꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯆꯤꯡꯂꯦꯟꯗꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯒ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯔꯣꯠꯄ ꯆꯪꯐꯝꯒ ꯂꯩꯕ ꯖꯥꯠꯂꯥ ꯃꯗꯨꯁꯨ ꯑꯩꯍꯥꯛꯅ ꯆꯤꯡꯅꯕꯗꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯑꯔꯣꯠꯄ ꯆꯪꯐꯝ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯗꯅꯤ ꯑꯩꯍꯥꯛꯅ ꯉꯛꯂꯤꯕꯁꯦ ꯑꯩ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯋꯥꯔꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯨꯡꯁꯤꯅꯕ ꯂꯩ
mahak lakpa ngairibani hairibani karigumba nungsinaba leiramba thoklabadi nongmata oirabasu laktuna mikup ama phawba unaduna I paw phawnaba yaina adudi maro mahak arot palanmida sel khawjaw piduna aiba cherolga thadok thajin tawba jala ita madusu aihakna thigatlabani ita adudi mahakna nungsine hairibadubo nahaki konung adu maktagi oiraba jala punsiba piranglakta momon noklaga ita toase madu pumnamak aihakna thigatlabani karigumba amata phangde oithokpa yaba lambi khaido aina loina thirabani o ama leirida mahaki manjada taibang miyoi boy ramar khoyum lai boy ramgani da punsiba thawai tana noklaga madu ram dai da madudani kaisu leitaba taibang miyoi ba ehakpu pamdradana sakti chelaba lairemba mahakpu lakpa ngairibase adoita ai handakti phirep ama lepe chinglen yamna ngakna handakna karamba phirepno atopa rajkumari ama yenglaga luhonglage haina ninglabra nupi ani thiba haibadudi aihaki punsida khak tholaroi aihak matam kharadi itaw thombagi konung leipak aduda leirurage haina khale chinglen nungaitana maduna karamba pandam phanggadoribano aihak leibana mahaki nungsiba adubu unabada ayetpa pigani haina khanbadagi unadaba oirambasu yai aduna matam khara makhoida leiraga mahaka nungsinajariba nupa adubu lona senaduna khangdoklaba matungda makhoi anigi panthongpham ada aina yawhalage haina leple fareda pumnamak maipakpa oirasanu ado nahaki na thau pangthokpa loiraba matungda mafam asida halakho nahakpu aihakna wana ngairibase nahak kauthokanu numit asigi numidang ado punsiba mahaki waraba wakhal ado kharata oirabasu kauthoknaba hairaduna yuka hena thakchinduna chatpa phawba ngamdaba makhai chinglena samduna mahaki katamna pubiraklammi o lemerembi thongse mukta hangtokpiyo itaw punsibase hidaka hena thakchinkhibadagi chatpa phawba ngamdabadagi aina thinjaraklibani chanu thong ado hangladuna punsibabu sambiraga adongbu yam thagachari wadu tabada chinglen do momo noklaga chatkirami chanu thong ado chena lonsilaga punsibabu phamung aduda tabna hiptha halami punsiba hida ngawba henman khibana wakhal mangladuna isi siba makai tumtha khirami matawadu ubada chanu nungaitana aihakna maram oiraga nahaksu awaphamda tareko aihakna thamoi kanbi oirubana nahakpu nongmada oirabasu lakini khanduna ngaijaribani adubu asukuiba matam ase nongmada oirabasu aihakpu unaba lakpikhide phare mahakpu matam khajiktati ngaikiki masigi matungda sakhangdaba ada thengnadaba thoklabadi nafamda aigi nungsibase soidana sinagani aduga nahaki matik chabi leimarembi amado ai oinaba hotnagani wase hairaga punsibagi makhong adu sokchaduna makok thakta hapcharami asumna numituma duma hawkre mathangi anganba ayuki matamni punsibado mamito oirum panglakpa matamda phamungda hiptuna leiramba aduda ngakladuna fuk hawgalaklaga kaino aibu phamung asida onadenena tumlaba jala asi haiduna hawgalakpa matamda chanudo leimaida thaduna tumduna leiramba adu ubada thakriba hidak aduna henjinmanbadagi wakhal tataduna phamung asida ihakna tumluba soidana oirangani mahakna tharaga tumduna leiramlibase wase hairaga chanugi nungsirabi maithong adubu yenglaga sakhelabi nahak ase mapok asida ihaki saruk thongdrabasu mathang mapoktadi nusina hingminasiko ngasidi ihak nangondagi lapna chatkragi nangi lambida ayetpa khak piraklaroi nahaki thawai adubu nusi waithong nahanduna nungaina hingba punsi ma oiroko wase hairaga tumliba chanugi mamai adubu nusina nanthabirami aduga machin makha sengtokpa chatkhirami tanja aduda chanusu mikapti thoklabani hawgatke hek tawbaga punsiba hawgalakpa adu ubada amuka hanna tumsinaba sakhibani chanu ngakna karinone mahakna aroibada hairamliba wahaiduba kadaida chatkadoriba sano
ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯒ ꯌꯦꯡꯉꯨꯔꯒꯗꯤ ꯅꯣꯡ ꯅꯤꯅꯤ ꯈꯛꯀꯤ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯩꯕꯨ ꯍꯪꯁꯤꯔꯅꯦ? ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯟꯁꯤꯕꯗꯨ ꯃꯐꯤ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯅꯨꯅ ꯍꯪꯗꯤ ꯍꯪꯅꯤꯡ ꯆꯤꯟꯗꯤ ꯀꯥꯡꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯅꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯀꯩꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯕ ꯉꯛꯅ, "ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯆꯥ? ꯄꯣꯠꯌꯣꯝ ꯊꯌꯣꯝ ꯑꯗꯨꯕꯣ? ꯅꯍꯥꯛꯄꯨ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯅꯣꯅꯦ?" "ꯄꯥꯕꯨꯡ, ꯑꯩꯍꯥꯛ ꯃꯇꯝ ꯈꯔ ꯏꯇꯥꯎ ꯊꯣꯡꯕꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛꯇ ꯂꯩꯔꯨꯕ ꯇꯥꯔꯦ." "ꯑꯥ, ꯐꯔꯦ ꯐꯔꯦ. ꯏꯃꯧ ꯅꯨꯄꯤꯁꯨ ꯄꯨꯕꯤꯒꯗꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯤꯖꯅ ꯂꯩꯃꯤꯟꯅꯧꯀꯣ." "ꯅꯠꯇꯦ ꯄꯥꯕꯨꯡ, ꯃꯍꯥꯛ ꯄꯨꯔꯣꯏ. ꯑꯩꯍꯥꯛꯅ ꯆꯠꯁꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯂꯕꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯄꯥꯕꯨꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯖꯍꯧꯒꯦ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯏ." "ꯏꯍꯦ ꯏꯍꯦ, ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯏꯃꯧ! ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯅꯤꯡꯂꯕꯁꯨ ꯃꯀꯨ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯆꯠꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ꯫ ꯊꯧꯖꯥꯜ ꯍꯩꯕꯤ ꯏꯃꯧ! ꯐꯔꯦ ꯐꯔꯦ, ꯅꯤꯡꯊꯤꯖꯅ ꯆꯠꯊꯣꯛꯂꯨꯔꯣ. ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯍꯥꯛꯀꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕꯤ ꯅꯃꯥ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯨꯀꯣ." ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯅꯨꯁꯨ ꯂꯣꯟꯅ ꯇꯥꯔꯤꯕꯅꯤ꯫ ꯄꯨꯟꯁꯤꯕ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯀꯥ ꯑꯁꯦ ꯉꯁꯤꯗꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ. ꯅꯍꯥꯛꯅ ꯑꯩꯍꯥꯛꯀꯤ ꯆꯥꯅꯕꯤ ꯑꯗꯨꯕꯨ ꯉꯥꯛ-ꯁꯦꯟꯕꯤꯌꯨꯀꯣ." ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯕꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯅꯨ ꯄꯨꯟꯁꯤꯕꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯗꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯤꯕ ꯈꯨꯗꯤꯡꯒꯤ ꯆꯩꯅꯥ ꯐꯥꯎꯔꯗꯨꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯦ꯫ ꯆꯅꯨ ꯀꯞꯂꯒ, "ꯑꯩꯍꯥꯛꯁꯤꯕꯨ ꯊꯧꯉꯝꯕꯤ ꯇꯥꯔꯕ꯭ꯔꯥ? ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯃꯥꯕꯨ ꯉꯥꯏꯖꯕꯕꯨ ꯃꯍꯥꯛꯅꯗꯤ ꯅꯣꯡꯃꯇ ꯂꯥꯛꯄꯤꯗꯦ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯆꯝꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯏꯟꯊꯣꯛꯂꯒ ꯂꯝꯂꯥꯟꯕ ꯅꯨꯡꯁꯤ ꯍꯩꯇꯕ ꯑꯗꯨꯕꯨ ꯉꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯃꯤꯔꯥꯏꯔꯨꯕꯅ ꯃꯐꯝꯗ ꯀꯧꯖꯕꯗꯤ ꯉꯝꯂꯔꯣꯏ꯫ ꯃꯍꯥꯛ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯦ." ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯅ ꯆꯥꯏꯈꯥꯏꯔꯝꯕ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯨꯞꯆꯤꯟꯗꯨꯅ ꯎꯄꯨ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯤꯔꯣꯜ ꯑꯗꯨ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯇꯝ ꯑꯃꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ꯫ ꯆꯅꯨ ꯉꯛꯅ, "ꯃꯥꯅꯤ, ꯃꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤꯃꯛꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯑꯗꯨꯅ ꯁꯦꯠꯂꯛꯈꯤꯕꯗꯣ꯫ ꯁꯤꯒꯤ ꯐꯤ ꯃꯇꯦꯛ ꯑꯁꯤꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤꯕꯅꯤ." ꯐꯤꯖꯣꯜ ꯑꯗꯨ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯁꯝ ꯄꯨꯟꯅꯅꯕ ꯂꯩꯇꯦꯡꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯈꯨꯝꯀꯠꯂꯒ, ꯃꯁꯤ ꯑꯩꯒꯤꯅꯤ. ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯄꯣꯠꯁꯛ ꯑꯗꯨꯅꯤ." ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯄꯨꯟꯁꯤꯕꯁꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯁꯛꯈꯪꯗꯕ ꯑꯗꯨꯅꯤ ꯍꯥꯏꯕ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯟꯊꯕ ꯇꯧꯗ ꯆꯅꯨꯗꯨ ꯄꯨꯟꯁꯤꯕꯕꯨ ꯈꯥꯝꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯔꯥꯎꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯎꯔꯦ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯃ ꯆꯠꯈꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯀꯞꯂꯗꯨꯅ, "ꯑꯩꯍꯥꯛꯄꯨ ꯋꯥꯔꯧꯗꯨꯅ ꯏꯐꯝꯗ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩ ꯐꯥꯎꯕ ꯄꯜꯂꯝꯗ꯭ꯔꯕꯀꯣ. ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯝꯒꯦꯀꯣ." ꯋꯥꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯕꯗꯨ ꯃꯈꯨꯠꯇ ꯄꯣꯠꯌꯣꯝ ꯑꯃ ꯄꯥꯏꯔꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯒꯗꯕꯒꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯅꯨ ꯍꯔꯥꯎꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ, "ꯃꯆꯥ ꯏꯕꯨꯡꯉꯣ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯊꯥꯡꯒꯠꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯇꯣꯛꯂꯒ ꯆꯅꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯆꯅꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯟꯖꯔꯛꯏ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯆꯅꯨꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ, "ꯁꯛꯍꯦꯜꯂꯕꯤ, ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯂꯥꯛꯂꯕ꯭ꯔꯥ? ꯅꯍꯥꯛꯀꯤ ꯉꯥꯏꯖꯔꯛꯄ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯇꯥꯔꯤꯕ ꯄꯤ ꯑꯗꯨ ꯎꯕꯗ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯔꯣꯏ. ꯑꯩ ꯆꯠꯂꯒꯦ." ꯆꯅꯨ ꯈꯪꯍꯧꯗꯅ ꯄꯨꯟꯁꯤꯕꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯗꯨꯅ, "ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛ ꯆꯠꯈꯤꯅꯨ. ꯅꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯏꯗꯣꯝ ꯍꯤꯡꯕ ꯉꯝꯃꯣꯏꯌꯦ. ꯅꯍꯥꯛꯅ ꯏꯐꯝꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯅꯝ ꯅꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯍꯥꯛꯅ ꯅꯍꯥꯟ ꯃꯈꯩ ꯉꯥꯏꯖꯔꯤꯕꯗꯣ ꯅꯍꯥꯛꯅꯦ. ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ?" ꯄꯨꯟꯁꯤꯕ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯜꯂꯗꯨꯅ ꯍꯪꯂꯛꯏ,
Karino Sagelabi? Nahang na hari siba? Kaino? Nang na haisi kaino? Ay wakal tabang amjay. Mataw karam na nahak po ay nawahali hay na iral sibiriban. Nung maihak na layhaw hoba umang aduda lakpa matamda. Imahay jabo kanbi kiba saglor pa nupa ado nang natabra. Mani. Aduga kari. Asukoy ba chahi ase? Nahak tabo ngay jarak daga. Nung mata ifamda. Kari gumba amata ipaw paurak jiba kay gino. Ayak na sa kangda ba nahak po lahak pa ngay bada kayang way nang kangbra. Aduga luhong na ba mata masida so wapam adulo na thambagi maram kari gino. Siba wado tabada momon noglaga nahan makai mahak po ngay kigani. Mangoda kag thamoy pini hayna sikang khangdana layrisidi aina sakiba arod pa misagado ay reko. Kay gino ba? Nang na ifamda nang inasagtak thoktrisi. Ha? Kay gino ba? Numit ada ay haki apok pa ipana masak masasu kari mata khangdaba Rajkumari amakakpo ay hakaluhong na bani hayna ay khangdana silamki madugi damang yamna thina khanaki isamaksu chatuna Rajkumari adubu luhong mangamloy hayna haidoki maram asidagi ay hak lanmigi fizol setuna saklotuna lona konungdagi thoraklaga layhaw hobo umang aduda ngaihakda oirabasu wakal ingnanaba haiduna koithorakpa matamda kanagumbana laubagi arangmo makhol ama tabadagi aigi sakse lotuna nakoibu kanbikibane aduga ihakna konungda halakpa matamda nahakpu luhongnabagi haiba chatpiruchu haiba matamda aihaki abok ada taibang asi thadoktuna chatkibana maram oiraga pumnamak yeithokpa taki aihakso mapal thokpada khudong khara chakide nahaki saktamado uningbana asum helakpadagi nongma ama nahaki konungda nangbu thiba lakpa matamdadi miyoi kharana nahak luhongnabane haina sinakre haiba wafamada aihakna tabada aigi thamoise kaiduna halaki numit adudagi aihak wakal sontaduna laiki adubu yamna thajadana numit kharanigi matungda nahaki apokpa aduna cherol ama luhongbagi wa tananabagi damak tharakpagi paw adu tabada aihak haraubagi pankhai laikide nahakpu luhongbagi ne hainaba lakpa numit aduda nangbu ujabada aihak yamna haraujaki aduga sakhangdaba ada aihak ni haina luhongbo numit aduda nungsina phongdoki khanjaki adubu chano madu punamak nahakna manghanbikibane chano punsibagi ningba kaiba matawado ubada makhong sokna khurumjaduna mazaibungo ai nafamda yamna lankre punsiba chanubu hawatpiraga chetna mathada konsinjarami tanja aduda ningthau kaiba makhanau semlaga nahan makhaidi aihakti khangbu khangdudi icha imaudi lila drama bu kumba yagani ne hai ngasi dagidi ne aseng mali cha chajat adu ulauko punsiba amasung chanudo ikaina yengna jarami aduga mapabung kaibagi makhong sokna khurum jarami ningthau kaibana yare adudi nahak nataw thombagi manakta chakhranuko imaubu ngak senduna leiro hoi pabung ado ipadi isu pamiko wakal khara taw he ipa laire pakta chachingai dane isu ga chen chongduna sanaminabado pamiko wado tabada chanu amasung punsibado ikaibadagi mamai khomladuna imungda changsinkhirami adumna numit asidagi imung ado nungai yaifana harauna pankhirami